Hayenggi mifam yawnanaba BJP ki MLA ayamba Delhi-gidamakta ImphalThadokhre. Kanglupki irang matungda Maitei amasung Kuki MLA sing pulhangadauri. BJP ki national leadership na kaurakpagi matung inna hayeng Delhi-da pangthokadariba Manipur BJP ki MLA singgi mifamda sarug yarunaba MLA ayamba ngasi numidang wairam phawbada Delhi-da Sangsinkhre. Kanglupki irang thokraba tungda Maitei amasung Kuki singgi MLA sing party office ta punna unagadauri. BJP ki National General Secretary Organization BL Santos amasung North East ki Coordinator Sambit Patana handakta Imphal laklambada Maitei amasung Kuki gi BJP ki MLA sing punna unaraba tungda popular government semgani haina phongdoklamba leike. Masimang na maram oiraga hayenggi mifam asi lengak ama lakpa yabagi oithok hanaba maram singgi matangda wakhanaraba yai haina panari. Thazaba yabam famdagi phangba paun hai Kuki jo kangbugi MLA tara asigi manungda BJP gi MLA taret yauri hyriba MLA taret asisu hayenggi mifam asida soidana sarug yagadori. Masigidamak party na hana mangjongnana makoi mifam asida yauranaba khangankiba leikrabani. Pau asina hai hayeng numidang warangi mifam asida lengak ama semba yabagi oithokpa maram singgi chaurakpa saktam ama ubo phanglagani. Adumapu government ama semba haibadudi December aroiba chayol natragana January gi ahanba chayol da oiraba yai. Adubu MLA kharanadi lengak sembagi matam asi January langadaba mande haina basu yawi. Central leaders singna observer ama hablakani mahakna Imphal da laklabat matungda MLA singgi oiba apunba mifam ama phamgani. Mifam aduda party asigi legislature gi lusingba khangani. Adubu mifam aduda Kuki gi MLA singsu yaudaba yadabanina karamna pulap pullaga lusingba ama khangadagi haibadu center gi lusingba singna lepthoklakani. Wasak lobagi thoram aduda national leader kamaram sarug yaraba yai. Adumapu Kuki gi MLA sing minister wata yaugadra natragana yauroidra haibadu makoi gi safagadaba fibam yenglaga lefangani. Maramdi Kuki gi kangbuda minister pibada makoi maselgi oiba mungnaba ama tholakpa yai haina panari. National President JP Nada na kauba BJP MLA singgi meeting da Kuki MLA taresu sarug yagadori. Haukiba sahi asigi February 8 da nongthombam biren na minister famdagi resign hek tawkibaga ikan kanadana February 8 dagi Manipur Islambe animated suspension thamkibaga loinana president rule gi lengak matam kuina thamduna lakiba adu hojikte president rule gi lengak lauthoklaga BJP gi tusinnaba popular government amal lehnaba honarakpagi achoba mami ama taba haurakle. Hiramasiga mari leina BJP ki National President JP Nadana tha asigi taramari da BJP ki National Office ta kauba mifam amada state asigi leiriba Kuki gi MLA taret jauna BJP gi MLA kuntrani toy maksarug yagadori. Presna phangba paugi sosamana hai BJP gi National President JP Nadana kauriba mifam asi maru oina BJP gi MLA singgi manungda matam kuinadagi leiraklaba conflict adu loisinanaba honabaga loinana anouba lengak ama semnaba thorang torakpani. Masida haukiba lisingani kulhumdoi me ahumdagi Manipur da thokliba Kuki amade Maitei anegi conflict asina maram oiraga sokna samnaba yaraduna lakliba Kuki MLA taresu sarug yahanbaga loinana apunba mifam ama pangthoknaba semsari. Hyriba mifam aduda BJP MLA singge manungda yanaduduna leiriba kudingmak yahanna hannabagi khongthang ahanba oina lokhalakpaga loinana matung tarakpada BJP legislature party ki lusingba ama BJP gi MLA singge marakta khallaga anouba lengak ama semnaba thorang tawbani. Adubu kanabu BJP legislature party gi lusingba oina hablakadagi haibadudi khangba ngamdrei. Anouba lengak ama semnabagi damak thorang tawbaga mari lenana tha asigi taramari da BJP National Party ki President JP Nadana kauriba mifam asi yaunabagi damakta hanigi se minister Biren Thongzu asigi MLA Biswajit yauna Manipur da lehauriba BJP gi MLA khudingmak New Delhi gi damakta ImphalThadokhre panba yabadi haukiba numit kharani ge mamangdagi BJP gi MLA kaya ama Delhi da session tawguna leikrabani. Handak BJP gi National President na Manipur da leiriba BJP MLA singgi oiba mifam ama korakliba asi hek loibaga chaliba December tha asigi manungda anouba lengak laklagani haibagi thazaba chauna leiribani. Atopa press na phangba paugi source amagi matung inna 2013 ta BJP gi Biren na lusingba susinnaba lengak ama laikiba matamatuda BJP legislature singge manungda kanabu party gi leader oina khangadagi haibagi matangda achauba wathok
ama oiraga lake en birena lusingba anirak suba BJP ki lengak adusu BJP legislature party ki lusingba kanabu khangadage haibagi matangda lekhai taba ngamlaktabadage union minister Nimra Sitaraman masama yauna lakna BJP ki thambal sanglena pangtokhiba mifam amada lengak asige MLA and Birenbu anirak suba oina party ki lusingba khanbadagi anirak suba tamgi oina se minister oina wasak lokhibani nakalamaromda and Birenna lusingba BJP ki lengak ama tam anirak oirakpada state asida oiramliba demographical imbalance asida mari leinana demographical imbalance amade masiga mari leinana Manipur lengak na pakhaliba war on drugs ki manung chana mapal lamdagi changsilakleba kuki illegal immigrants sing yauna kuki khulai pai ba terrorist singa lautunaraga set asigi leizariba umang wangmang punamak kokthokna poppy plantation torakpa reserve forest area forest protection area sing da paksanna encroach torakpadage madubu eviction tawna bahona ruba kaya sing aduna maram oraga kuki terrorist sing na lautunaraga all tribal student union Manipur ansumna lisingani kunhumdoige me kuntrada tribal solidarity mass leli amazarkiba aduda lengaka su sign tawnariba kuki kulai paiba organization singna yamna fongna sophisticated people sing paiba gabalali adu sarugyadna churachampuda leiba maitai khul singda attack tawba lorena torbung bangla da leiba maitai khul singda janglaktuna maitai thabata natana mi hat mi punja tharakhi military junta na hospital da bombing chathaduna mi kuntra gi mathakta hat kibagi thawdok achauba war crime amane UN haukiba yumsa kaisa nimita Myanmar gi military junta na Rakhine gi Marab U township ta leiba hospital amada air strike chathaduna mi kuntra gi mathakta hat kiba aduka humphutara gi mathakta so apan han kibagi thawdok adu miyoi bakunai gi mathakta chathaba asoba war crime ni thawdok adu gi matang da UN gi maikai digi investigation chathana ba khangan khre haina United Nations High Commissioner for Human Rights gi maikai digi phongdokre Myanmar gi military junta na bombing chathakiba hospital ase rebel group ama oiriba Arakan army na control tawbani air strike adu da hospital asigi saruk ayamba chauna amang ata thokhi hospital aduda direct oina bombing chathakibana maram oiraga chauna misi mina amasung asok apan nangkibani military junta na air strike chathaba matam aduda phamung chahum leiba hospital ase anaba kayana phamung suna phangdabadagi yamna wana leiba matamdani military junta na chathakiba thong adu akanma mongda condemn tawi haina UN gi High Commissioner for Human Rights ki mai kaidegi phongdokhibaga loinena hairiba thawong asi leibak aduda military junta na anouba nauna chatharakpa hingsa gi thawong singi manungda amane adubu thawdok asi gi matangda military junta gi mai kaidegi hauzik phaba comment amata phongdokpa leitre inglisingani kunmathoi da military junta na leibak asida military coup chathakraba matung rebel sing mathakta akanba air strike ki thawang sing laptana chathari sahi asigi January dagi November fawbada military junta na rebel sing mathakta air strike lisingani ga chamaga humfu manga chathakre adubu inglisingani kunmari dadi air strike chathabagi masing ase lisingamaga chatre ka tataruk oike military junta na hospital da attack chathakibagi thawang adu US State Department ki spokesperson gi maike de yakan mong da condemn taroduna leibag adu da leiriba conflict adu wari sanaduna loisinanaba appeal torakle panbayabadi haukiba chahi lisingani kunmarida military junta amasung Rakhine panbayabadi haukiba chahi lisingani kunmarida military junta amasung Arakan army gi marakta leiba ceasefire adu kaikhraba matung Rakhine state leiriba township 38 ki manungda 13 di Arakan army na hauzik su paisinduna leiribani hairi Kuki Jo Council na pendaba phongdurakle India ki President Draupadi Murmu gi numit nini gi Manipur concert asina matam sangna kanglup ki irang mayok na tang ta daba kanglup ki irang mayok nariba state asida ahongba ama purakani haina khalambani adubu President concert asida Kuki Jo Margi cultural amasung historical hat oiriba Churachampur yaurang ki daba asida thamoi sokna nungai taba phungdrakle kanglup ki irang asina Churachampur district asigi khwaidigi hena jaiteng mayok nariba state amani haina Zomi Council Headquarters and Thadorakpa Chirol Aman Haidi. President Draupadi Murmu na lusingduna nupi langi freedom fighter singda laikat kre kuki CSO singi athingba marakta Draupadi Murmu senapati da IDP singa unakre. Haukiba chahi 1958 subnamari amasung 1958 da matamdugi thongna farabi ima singna loilam sandokpa British ke mayokta haukiba nupi langi thaudok sing adubu ningsingduna Manipur amasung Manipur gi wangmada leiriba tongan mafam singda nupi laning sing thoram pangthokre
Mapung oiba thoramna state charkana silanguna Imphalgi nite pa chutekta leiba Nupilan Memorial Complex pangtokre. Nupilan Memorial Complex pangtokiba thoram aduda India gi President Draupadi Murmu su saru gyaduna Nupilanda leikidraba thauna farabi ima sing adugi mafamda mahakna lusingduna haikat leikat tamduna ikai khumnaba utkre. Thoram aduda Manipur gi Governor Ajay Kumar Bala, Chief Secretary PK Goyal, former CM and Biren, SLMB Speaker TS Trabata Yauna, MLA Sing Amasong Civil gi Makok Thongba official kya su saru gyake. Thoram adu loiraba matungda President Draupadi Murmu Palace Compound da leiba Siri Siri Govindaji Temple da chatuna lai khurumke. Madugi matung akhanaba helicopter amada Senapati District Headquarters tamna chatuna Center amasung state sarkana pakhatpa tongan ba development project kya sangaba yauna jatra hunke. Kuki CSO singating ba kaya lairaba su India gi President asina Kuki IDP singauna duna interaction pangthoke Senapati District Headquarter da pangthoke ba reception program gi thoram maduga mari lenena President Draupadi Murmu na haikibada ngasi asi lebak asina nupi lan ningsing thoram asi su ningsing le thawdok asi lebak asida ahongba ama purakpa matamda nupi singgi kholau asi yamna maru oi habi khudamne Manipur amasung tongan ba community kayana khunda ba ikai khumnara ba cultural diversity kayana pullaga leiba state amane ngasi mahakpu Senapati District ki Tapong Naga Village district adugi tongan ba tribal gi mihut kana haraute amna okiba dubu sing thara duna district adu lairi ba IDP singa su interaction pangtoke kangpok pm song Senapati district ta lairi ba maram tribe sing asi musilaklaba tribe amani haraduna maram tribe ki unique oiba culture asina India gi tribal diversity da contribution ama piri haike amaromda India government ke maikade ge Manipur da lairi ba tongan ba local leadership civil society amasung community leadership galonena sakwa tharangi thabak sing khumang saksina bahonare union government ke maikade ge lebak asigi kasin koya sinba thungna samana ba development purakna bahonare manung hanjin ba tribal gi jaga sing da sakwa tharanga mari lenena ahen ba bijeng changuna thabak pakhale hauki ba chahi khara gi matam masida Manipur gi singi district sing da lambi thong yauna highway railroad healthcare education water amasung electricity drinking water amasung electricity supply gi atangba ahenba mijeng thamduna thabak kaya pakhatkre Manipur asi tongan ba jati phurup kaya gi hena ba culture lon amasung tradition leiba lamdam amani haidna lamdam asida santi amasung dangdu laitaw bam purakna bahona bada community khudik mangna support tawna basu appeal tawke India gi president asi gi Senapati khongsat asi ga mari lenena district adu da pakhatpa tongan ba development project taruk sangake loinena project manga amana jatra hunke President Sangaki project sing adugi manungda lupa crore kunbanga changna pakhat kadaba model residential school lupa crore tara changna pakhat kadaba upgradation of primary health center lupa crore tara mato changna sanga kadaba valley bridge ani yaure masigi mathakta President Sangaki amasung jatra honki basing adugi manungda nupi amasung nupa masagi hostel policing and public safety healthcare community and tribal education amasung atay kaya yauri panbaya badi Kuki in Sadar Hills kangpopi gi mijeng makada Kuki gi tongan ba CSO sing na kanglup ki irang na saiteng pangliba kangpopi district ki Kuki zo sing bu mirai raga President Senapati district da khongsat pangtho I haina President khongsat asi boycott tawkhibani